ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯇꯥ ꯂꯥꯏꯗꯤꯒꯤ ꯂꯨꯕꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯏꯃꯥ ꯏꯕꯦꯝꯃꯁꯦ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯔꯛꯄ ꯑꯩꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯆꯦ, ꯑꯗꯣ ꯑꯩꯅ ꯁꯨꯝ ꯎꯕꯗꯗꯤꯅꯦ ꯀꯌꯥ ꯌꯧꯗꯦꯗ꯫ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯁꯤꯕꯗ ꯂꯩꯃ ꯏꯃꯥ ꯏꯕꯦꯝꯃꯅ ꯋꯥꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯌꯧ ꯌꯧꯗꯦ꯫ ꯂꯥꯏꯆꯠ ꯂꯥꯛꯄꯗ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯈꯣꯏꯅ ꯑꯣꯏꯅꯔꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯌꯧꯗꯦꯗ꯫ ꯑꯣ ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯗꯣꯏꯅꯣ ꯍꯥ? ꯃꯥꯅ ꯄꯣꯛꯆꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯑꯣꯏꯖꯕ ꯊꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯃꯥꯒꯤꯁꯤꯗꯤꯅꯦ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯏꯃꯥ ꯅꯠꯇꯦ ꯆꯪꯉꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤꯅꯤ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ꯫ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯑꯗꯨꯝ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯅꯤ, ꯅꯣꯛꯈ꯭ꯔꯅꯤꯌꯦ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯇꯞꯅ, ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯄꯥꯎꯁꯦ ꯈꯪꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯃꯈꯣꯏꯗ ꯍꯥꯏꯕꯤꯗꯕꯅꯤꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯈꯣꯏꯗꯣ ꯅꯨꯃꯤꯠꯇꯣ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯕꯨ ꯀꯣꯅꯨꯡꯁꯤꯗ ꯊꯅꯝꯂꯒ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯈꯣꯏꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ, ꯑꯣꯏꯈꯤꯕ ꯁꯛꯇꯝ, ꯑꯁ ꯑꯩꯗꯤꯅꯦ ꯃꯤꯠꯇ ꯁꯨꯝ ꯍꯦꯛꯇ ꯎꯏꯗ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯍꯣꯏ ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯉꯥꯟꯕꯤꯅ ꯇꯞꯅ, ꯏꯅꯤꯡꯊꯧ, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯏꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ꯫ ꯏꯆꯥꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯅꯠꯇꯦ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯅꯅꯤ, ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯏꯆꯥꯅ ꯁꯥꯎꯈ꯭ꯔꯤꯕꯁꯦ꯫ ꯂꯩꯃ, ꯑꯗꯨꯝꯅ ꯈꯟꯒꯅꯨꯁꯦ꯫ ꯏꯆꯥꯗꯣ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯁꯥꯟꯅꯕ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯕꯅꯤ ꯈꯟꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯌꯨ ꯇꯝꯂꯝꯗꯕꯒꯤꯅꯤ, ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯝꯆꯧ, ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯝꯉꯥꯟꯕꯤꯅ ꯀꯣꯅꯨꯡꯗ ꯍꯦꯛ ꯂꯩꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯏꯃꯨꯡꯒꯤ ꯃꯁꯛ ꯑꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯃꯆꯤ ꯃꯆꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯆꯠꯂꯨꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯒ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯝ ꯊꯦꯡꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯇꯣꯝꯆꯧꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯇꯣꯝꯕꯤꯅ ꯇꯞꯅ, ꯃꯄꯥ, ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯀꯕꯣꯛꯀ ꯆꯥꯕ ꯐꯪꯂꯝꯒꯗ꯭ꯔꯥ? ꯆꯥꯔꯝꯒꯅꯤꯗꯀꯣ, ꯃꯣꯏꯗꯤ ꯀꯣꯅꯨꯡꯅꯤꯅ ꯑꯃꯠꯇ ꯋꯥꯠꯂꯝꯂꯣꯏ꯫ ꯇꯣꯝꯆꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ, ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯃꯥ, ꯏꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ, ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯁꯦ꯫ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯁꯨ ꯑꯣꯏ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗꯗꯤ ꯏꯆꯥꯗꯣ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ, ꯃꯅꯤꯡ ꯊꯨꯡꯖꯕ ꯄꯣꯠ ꯅꯠꯇꯦ꯫ ꯃꯤꯒꯤ ꯑꯥꯗꯗꯤ ꯀꯣꯅꯨꯡ ꯆꯥꯅ ꯊꯛꯅꯅꯕꯗꯒꯤ ꯐꯤꯔꯣꯜꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯋꯥꯠꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ, ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯋꯥ ꯈꯨꯍꯥꯏꯗꯣ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ ꯍꯥꯏꯕꯅꯤꯗ꯫ ꯁꯦꯁꯦ, ꯅꯪꯅ ꯆꯤꯡꯅꯔꯒꯅ ꯅꯣꯡꯃ ꯀꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯇꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯗꯨꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯕꯗꯣ꯫ ꯉꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯇꯥꯟꯅꯔꯒ ꯂꯥꯛꯄ ꯑꯃꯨꯛ ꯃꯥꯟꯈ꯭ꯔꯗꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕ, ꯆꯠꯄꯕꯨꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ, ꯏꯆꯥꯗꯣ ꯃꯁꯛ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛꯇꯗꯤ ꯆꯠꯂꯨꯁꯤꯀꯣ, ꯀꯕꯣꯛ ꯈꯣꯏꯗꯣꯝ ꯃꯌꯥꯝ ꯄꯨꯔꯒ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯌꯥꯏꯃꯒꯗꯨ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯏꯇꯨꯛ ꯇꯨꯛꯊꯅ ꯍꯜꯂꯛꯏ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯛꯑꯗꯤ? ꯕꯥꯕꯥ,
ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯂꯝꯕꯤꯗ꯫ ꯑꯗꯨ ꯎꯕꯗꯒꯤ ꯈꯪꯗꯦ ꯌꯥꯝ ꯀꯞꯅꯤꯡꯉꯤ, ꯁꯥꯟꯅꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯣ ꯃꯪꯗꯁꯨ ꯌꯥꯝꯅ ꯎꯏ, ꯑꯩꯈꯣꯏꯕꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯏ꯫ ꯕꯥꯕꯥ, ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯕ꯫ ꯇꯣꯝꯆꯧꯅ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕꯗꯒꯤ ꯈꯔ ꯐꯔꯝꯕ ꯇꯣꯝꯕꯤꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯈꯪꯗ꯭ꯔꯦ, ꯑꯁꯨꯝꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯜꯂꯝꯂꯤꯕꯁꯤꯕꯣ? ꯏꯆꯥꯇꯣꯝꯕꯤ, ꯅꯪꯁꯦ ꯊꯦꯡꯅꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯂꯧꯁꯤꯟꯕ ꯉꯝꯗꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯆꯩꯔꯤꯕꯣꯏ ꯈꯟꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯕ ꯏꯆꯟꯇꯣꯝꯕꯤꯗ꯫ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ, ꯃꯥ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯇꯥꯎꯊꯈ꯭ꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯁꯤꯅꯤꯌꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯏꯆꯟꯗꯣ ꯄꯥꯝꯃꯨꯗ꯭ꯔ ꯁꯤꯔꯗꯤ? ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯥꯕꯨ ꯇꯨꯔꯦꯟꯗꯒꯤ ꯂꯧꯈꯠꯂꯝꯗ꯭ꯔꯗꯤ, ꯏꯆꯟꯇꯣꯝꯕꯤꯗꯣ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯇꯥꯎꯊꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯂꯝꯉꯥꯟꯕꯤꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯝꯉꯥꯟꯕꯤ ꯂꯩꯇꯕ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯣꯠꯐꯝꯗ, ꯂꯧꯕꯨꯛꯇ, ꯆꯤꯡꯗ, ꯄꯥꯠꯇ, ꯇꯨꯔꯦꯜꯗ ꯂꯝꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯁꯥꯟꯅꯔꯤꯕ꯫ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯡꯉꯥꯏꯇꯅ꯫ ꯏꯁꯨ ꯂꯝꯉꯥꯟꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯗ, ꯉꯔꯥꯡꯗꯤ ꯃꯪꯗꯕꯨ ꯎꯔꯝꯃꯤ, ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏ꯫ ꯑꯩꯅ ꯄꯤꯔꯦ, ꯑꯗꯨꯁꯨ ꯂꯧꯗꯦ꯫ ꯃꯥꯅ ꯀꯕꯣꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ꯫ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯋꯥꯏꯗꯅꯦ ꯃꯤꯀꯞ ꯊꯣꯛꯏ ꯑꯩꯁꯦ, ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯈꯪꯗꯦꯗ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯃꯥꯏꯅ ꯏꯁꯨꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯏꯆꯥ ꯏꯁꯨ ꯂꯩꯕꯅꯤꯅ ꯑꯋꯥ ꯑꯅꯥ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯎꯏ꯫ ꯏꯁꯨꯗꯨꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯈꯪꯅꯗꯕ ꯉꯥꯛꯇꯅꯤ, ꯌꯦꯡꯉꯨꯕ ꯃꯥꯏꯀꯩꯗ꯫ ꯑꯁ, ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯃꯆꯤ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ, ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯗꯨꯒ, ꯑꯁ, ꯑꯩꯗꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯒ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯗ ꯇꯧꯔꯤꯁꯦ꯫ ꯑꯦ, ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯀꯣꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯇꯞꯅ, ꯑꯁ, ꯍꯥꯏꯕꯒ ꯀꯌా ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ, ꯇꯣꯛꯑꯒꯦꯗ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯇꯣꯛꯑꯒꯦꯗ꯫ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯌꯨ ꯈꯪꯅꯤꯡꯉꯦ ꯍꯥꯏꯗꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯌꯥꯝꯅ ꯇꯟꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯃꯥꯏ ꯇꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥ ꯊꯣꯛꯄ ꯑꯃꯁꯨ ꯏꯁꯨ ꯂꯝꯉꯥꯟꯕꯤꯕꯨ ꯄꯨꯈꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯔꯛ ꯅꯣꯡꯃ ꯃꯥꯅ ꯀꯩꯊꯦꯜꯗ ꯇꯥꯔꯛꯄꯅꯤ ꯍꯥꯏ, ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ꯫ ꯏꯁꯨ ꯂꯝꯉꯥꯟꯕꯤꯗꯣ ꯑꯁꯨꯝꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯠ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯂꯝꯉꯥꯟꯕꯤꯗꯣ ꯀꯔꯤꯃꯇ ꯆꯥꯎꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯁꯥ ꯑꯅꯥꯕ ꯑꯣꯏꯈꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ꯫ ꯂꯩꯃꯗꯨꯅ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯁꯨ ꯏꯁꯨꯗꯣ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏ꯫ ꯅꯪꯗꯤ ꯏꯃꯥ ꯅꯠꯇꯦ, ꯆꯪꯉꯛꯀꯅꯨ ꯍꯥꯏ꯫ ꯈꯪꯗꯦꯗ, ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔ꯫ ꯑꯩ ꯑꯗꯨ ꯈꯟꯗꯅꯅꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯅꯤ꯫ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯁ, ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯅꯤꯗ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯌꯥꯝꯅ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯑꯁ, ꯄꯨꯛꯅꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯩꯇꯥꯗꯦꯗ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯍꯥꯏ, ꯉꯥꯏꯈꯣ, ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯁꯤ꯫ ꯇꯣꯝꯕꯤ ꯂꯥꯛꯏ, ꯃꯉꯣꯟꯗꯒꯗꯤꯅꯦ ꯍꯥꯏꯗꯣꯛꯂꯣꯏꯁꯤꯀꯣ, ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯃꯤ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯑꯍꯨꯝꯗꯒꯤ ꯃꯔꯤ, ꯁꯨꯝ ꯁꯟꯗꯣꯛꯅꯈꯤꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯅꯤꯝꯐꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧꯁꯨ ꯇꯥꯔꯦ꯫ ꯇꯣꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯏꯁ, ꯀꯔꯤꯅꯣꯗ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯆꯥꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ, ꯑꯊꯥꯞꯄ ꯂꯩꯕꯥꯛꯇ ꯂꯩꯈ꯭ꯔꯦ ꯃꯇꯤꯛ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄꯥꯎꯊꯣꯛꯄꯤꯕꯁꯤꯗꯤ ꯑꯩ ꯄꯦꯟꯗꯦ꯫ ꯃꯄꯥ, ꯍꯧꯖꯤꯛꯃꯛ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯆꯠꯁꯤ, ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ꯫ ꯏꯍꯦ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯆꯠꯂꯕꯁꯨ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯇꯥꯟꯅ ꯆꯠꯄꯗꯣ ꯌꯥꯝꯅ ꯂꯥꯞꯄꯤꯅꯦ꯫
ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯆꯠꯂꯒ ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯠꯂꯁꯤ꯫ ꯑꯗꯨꯅꯤ ꯃꯕꯨꯡꯁꯤꯡꯒ ꯂꯣꯏꯅꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯁꯤ꯫ ꯁꯦ ꯋꯥ ꯍꯥꯏꯒꯦ, ꯅꯪꯒꯤ ꯀꯞꯄꯗꯣ ꯇꯣꯛ꯫ ꯍꯌꯦꯡ ꯃꯤꯒꯤ ꯀꯣꯅꯨꯡꯗ ꯆꯠꯄꯗꯨꯗ ꯃꯥꯏ ꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯇꯥꯔꯦ꯫ ꯏꯆꯥ ꯇꯣꯝꯕꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯅꯤꯡꯊꯤꯖꯅ ꯀꯦꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯀꯣꯅꯨꯡ ꯋꯥꯠꯇ ꯄꯥꯗꯕ ꯃꯐꯝ ꯑꯣꯏꯔꯕꯁꯨ ꯀꯔꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯕꯣꯛ ꯍꯩꯕꯣꯛ ꯈꯔ ꯄꯨꯕꯤꯁꯤꯀꯣ꯫ ꯄꯨꯁꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯍꯔꯥꯎꯅ꯫ ꯏꯃꯥ, ꯍꯌꯦꯡ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯔꯣ? ꯍꯌꯦꯡ ꯆꯠꯂꯨꯁꯤ꯫ ꯀꯨꯏꯔꯦ ꯏꯆꯟꯇꯣꯝꯕꯤꯗꯨ ꯎꯗꯕ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯔꯨꯒꯦ, ꯍꯩꯉꯥꯟꯁꯨ ꯌꯧꯔꯛꯀꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯆꯟꯇꯣꯝꯕꯤꯒꯤ ꯂꯥꯏꯙꯤꯕꯤ ꯑꯍꯟꯕ ꯑꯃ ꯁꯥꯕꯤꯒꯦ ꯍꯧꯖꯤꯛ, ꯍꯌꯦꯡ ꯄꯨꯕ ꯅꯪꯅꯅꯕ, ꯑꯗꯨ ꯎꯕꯗ ꯃꯥ ꯍꯔꯥꯎꯖꯅꯅꯕ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯂꯥꯡꯏ꯫ ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯦ꯫ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯌꯦꯡꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯂꯝꯉꯥꯟꯕꯤꯕꯨ ꯁꯣꯏꯗꯅ ꯎꯅꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯍꯌꯦꯡꯒꯤꯗꯃꯛ ꯏꯔꯥꯡ ꯂꯥꯡꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ, ꯏꯃꯥ, ꯑꯗꯨꯒꯤ ꯏꯟꯅꯐꯤꯗꯣ ꯐꯖꯗꯤ, ꯑꯉꯥꯡꯕꯁꯤ ꯑꯣꯏꯅ ꯏꯜꯂꯨ, ꯀꯣꯅꯨꯡꯗꯅꯦ ꯆꯠꯇꯣꯏꯁꯦ꯫ ꯇꯣꯝꯕꯤꯅ ꯅꯣꯛꯂꯒ, ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯏꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ, ꯏꯃꯥ, ꯑꯩꯒꯤ ꯁꯦꯠꯅꯅꯕꯁꯦ ꯁꯤꯁꯦ ꯁꯦꯒꯥꯏꯔꯤ, ꯑꯍꯟꯕꯗꯣ ꯑꯣꯏꯅ ꯁꯦꯠꯀꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯗꯤ ꯐꯕ, ꯀꯣꯅꯨꯡꯗ ꯆꯠꯇꯣꯏꯅꯤꯅ ꯑꯍꯟꯕꯗꯣ ꯑꯣꯏꯅ ꯁꯦꯠꯀꯦꯀꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥꯡ ꯂꯥꯡꯖꯕ ꯑꯁꯤꯗ ꯇꯣꯝꯆꯧꯗꯤ ꯋꯥꯒ ꯈꯨꯝꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯗꯣ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔꯒ ꯍꯧꯈ꯭ꯔꯦ꯫ ꯏꯔꯥꯡ ꯂꯥꯡꯅꯔꯤꯉꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯅꯅꯕ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯕꯤ ꯆꯠꯅ ꯇꯣꯝꯕꯤꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯍꯥꯟꯃꯨꯛ ꯆꯠꯄꯗꯨꯗꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ, ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯀꯣꯅꯨꯡꯁꯦ ꯌꯧꯕꯗꯧꯅ ꯇꯧꯏꯀꯣ꯫ ꯇꯣꯝꯕꯤ ꯅꯣꯛꯂꯒ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯗꯤ ꯂꯝꯕꯤ ꯇꯦꯜꯂꯦ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯗꯨꯒꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯑꯃꯨꯛ, ꯑꯗꯨ ꯑꯣꯏꯗꯣꯏꯔꯣ ꯇꯌꯥꯏ? ꯑꯩꯗꯤ ꯉꯁꯤꯗꯤ ꯁꯨꯡꯋꯥ ꯋꯥꯗꯦꯉꯣ꯫ ꯍꯣꯔꯦꯟ ꯏꯆꯟꯇꯣꯝꯕꯤꯗꯣ ꯀꯕꯣꯛꯁꯦ ꯑꯩꯅ ꯄꯤꯒꯦꯀꯣ꯫ ꯌꯥꯏꯃꯅ, ꯑꯗꯨꯗꯤ ꯑꯩꯅ ꯍꯩꯉꯥꯟ ꯄꯤꯒꯦ꯫ ꯇꯣꯝꯆꯧꯅ, ꯂꯥꯏꯙꯤꯕꯤꯁꯤꯅ ꯀꯅꯥꯅ ꯄꯤꯗꯣꯏꯕ? ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯁꯠ ꯂꯥꯎꯅ, ꯑꯩꯅ ꯄꯤꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯥꯛꯂꯦ ꯀꯣꯅꯨꯡ ꯇꯝꯅ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯁꯅꯊꯣꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅ ꯆꯪꯂꯛꯏ꯫ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯂꯩꯇꯥꯗꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯔꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤꯅ ꯂꯝꯉꯥꯟꯕꯤꯕꯨ ꯍꯪꯂꯛꯏ꯫ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯈꯨꯝꯗꯦ, ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩ꯫ ꯌꯥꯝꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧ, ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯏꯉꯛ-ꯉꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯂꯩꯃꯉꯥꯟꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯇꯣꯝꯆꯧ ꯂꯩꯃꯉꯥꯟꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯇꯥꯗꯦ꯫ ꯇꯣꯝꯕꯤꯅ ꯇꯞꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯈꯤꯒꯦ ꯍꯥꯏꯖꯔꯤ꯫ ꯏꯆꯥꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯍꯟꯕꯤꯌꯨ꯫ ꯀꯨꯏꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯛꯇꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯄꯥꯈꯠꯄꯒꯤ, ꯏꯀꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯅꯤ, ꯏꯆꯥꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯑꯉꯥꯎꯕꯤꯒꯨꯝꯅ ꯄꯨꯛ ꯍꯧꯒꯠꯂꯒ, ꯅꯠꯇꯦ, ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ, ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯏꯆꯥ ꯅꯠꯇꯦ꯫ ꯏꯆꯥꯇꯣꯝꯕꯤ! ꯑꯁꯨꯝꯅ ꯀꯧꯔꯗꯨꯅ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯝꯉꯥꯟꯕꯤꯕꯨ ꯊꯤꯖꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯗꯨꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯏ꯫
ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯄꯅꯤꯗ ꯃꯁꯛ ꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯥꯕꯗ ꯑꯩ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯆꯔꯒ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯀꯨꯝꯍꯩꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯀꯥꯏꯔꯦꯗꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯍꯥꯏꯕꯁꯦ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤꯅ ꯈꯪꯂꯣꯏ꯫ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯗꯒꯤ ꯏꯆꯥ ꯀꯥꯏꯅꯕꯅ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯤ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯄ ꯉꯝꯖꯔꯤꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ꯫ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯁꯛ ꯈꯪꯗꯕ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯅꯗꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯉꯥꯡꯅꯕꯤꯔꯤ ꯇꯣꯝꯕꯤꯕꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦ, ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯁꯨ ꯅꯠꯇꯦ, ꯀꯩꯒꯤꯅꯣ ꯃꯥꯅ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯣ, ꯑꯉꯥꯎꯕꯤꯗꯧꯅ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯜꯂꯤꯁꯤꯕꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯃꯥꯒꯤꯁꯦ ꯑꯩꯗꯤ ꯇꯧꯁꯤꯟꯅꯕꯕꯨ ꯃꯥꯜꯂꯤ, ꯀꯞꯁꯤꯟꯅꯔꯒ ꯊꯦꯝꯕ ꯑꯣꯏꯅ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯕꯤꯔꯛꯅꯅꯕ ꯀꯞꯁꯤꯟꯅꯕ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ꯫ ꯑꯁ ꯀꯣꯛꯀ ꯆꯤꯛꯏꯗ, ꯀꯩ ꯀꯥꯟꯗꯕꯗ ꯀꯞꯄꯤꯅꯣ ꯈꯪꯗꯦ꯫ ꯀꯥꯟꯅꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯗ ꯋꯥ ꯈꯟꯅꯔꯗꯤ ꯐꯒꯗꯕꯅꯤ, ꯃꯣꯏꯗꯤ ꯑꯥꯂꯣꯏꯌꯥꯂꯝꯗꯒꯤꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯗꯤ ꯋꯥꯈꯜꯗ ꯌꯥꯎꯕ ꯅꯠꯇꯦꯗ꯫ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯃꯥ ꯏꯕꯦꯝꯃ ꯐꯥꯎꯕ ꯑꯁꯨꯝꯅ ꯀꯞꯇꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯃꯜꯂꯤ꯫ ꯂꯥꯎ ꯈꯣꯡꯂꯒ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅꯗꯤ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯎꯕꯗ ꯀꯔꯦꯝꯅꯕꯒꯨꯝ ꯅꯣꯛꯅꯕꯒꯨꯝ ꯇꯧꯗꯨꯅ ꯉꯥꯡꯕꯤꯔꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯒꯗ ꯍꯧꯔꯛꯄꯅꯤꯅ, ꯃꯆꯥ ꯃꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯕꯤꯔꯤꯕ꯫ ꯃꯆꯥꯅꯨꯄꯤ ꯂꯝꯉꯥꯟꯕꯤꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯊꯥꯖꯗꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯛꯄꯗ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯇꯣꯝꯕꯤ ꯀꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯗꯦ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯅꯠꯇꯅ꯫ ꯇꯣꯝꯆꯧ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯍꯥꯃꯈꯩ ꯐꯅ ꯊꯃꯣꯏ ꯀꯜꯂꯕꯁꯨ ꯉꯁꯤꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯐꯖꯗꯦ, ꯂꯥꯛꯑꯣ, ꯏꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯇꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯇꯣꯝꯕꯤ ꯀꯞꯅ ꯀꯞꯅ, ꯃꯄꯥ ꯉꯥꯏꯈꯣ, ꯑꯩ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯅ ꯍꯜꯂꯨꯏ, ꯑꯩ ꯏꯆꯥ ꯎꯅꯕ ꯂꯥꯛꯄꯅꯤ, ꯑꯩ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯌꯦ, ꯑꯩ ꯆꯠꯈꯤꯔꯣꯏꯌꯦ꯫ ꯇꯣꯝꯆꯧꯅ ꯇꯞꯅ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯊꯕꯒꯤ ꯍꯛ ꯂꯩꯇꯦ, ꯂꯥꯛꯑꯣꯅꯦ ꯃꯃꯥ ꯅꯪꯕꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯐꯅ ꯀꯟꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯝꯗꯅ ꯇꯣꯝꯆꯧꯅ ꯇꯣꯝꯕꯤꯕꯨ ꯀꯣꯅꯨꯡꯗꯒꯤ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯀꯞꯅ ꯀꯞꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅꯁꯨ ꯎꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯪꯕꯗ ꯃꯔꯝꯗꯨ ꯈꯪꯂꯦ꯫ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯝꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯕꯤ ꯂꯝꯉꯥꯟꯕꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯄꯥꯎ ꯑꯣꯏꯔꯝꯂꯦ꯫ ꯇꯣꯝꯕꯤ ꯂꯝꯉꯥꯟꯕꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯀꯣꯜꯂꯒ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯆꯠꯂꯝꯃꯤꯗꯀꯣ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯅꯪꯕꯣ? ꯅꯕꯨꯡꯁꯤꯡꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯅ ꯄꯥꯎ ꯇꯝꯃꯤ ꯍꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯇꯦꯗꯀꯣ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯇꯣꯝꯆꯧꯁꯨ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯦꯡꯊꯥꯔꯛꯏ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ, ꯏꯆꯥꯅ ꯑꯁꯨꯝꯅ ꯆꯠꯀꯗꯕꯒꯤ ꯑꯣꯏꯔꯦ꯫ ꯂꯥꯏꯙꯤ ꯂꯨꯕꯥꯛꯁꯦ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯐꯨꯝꯖꯤꯜꯂꯝꯂꯤꯕꯅꯣ, ꯅꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯉꯔꯥꯡ ꯁꯥꯕꯤꯔꯤꯕ ꯂꯥꯏꯙꯤ ꯑꯁꯤꯗꯤ ꯀꯅꯥꯅ ꯁꯥꯟꯅꯒꯅꯤ? ꯏꯆꯥ ꯇꯣꯝꯕꯤ, ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯅꯦ, ꯏꯄꯥꯕꯨ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ, ꯑꯁꯨꯝꯅ ꯑꯩꯈꯣꯏꯕు ꯋꯥꯍꯟꯒꯦ ꯈꯟꯕꯒꯤꯔ ꯅꯪꯕꯨ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯜꯂꯤꯕꯁꯤꯕꯣ? ꯇꯣꯝꯕꯤ ꯂꯥꯏꯙꯤ ꯂꯨꯕꯥꯛ ꯐꯨꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ, ꯀꯞꯄ ꯈꯪꯇꯣꯛ ꯇꯣꯛꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯃꯄꯥ, ꯆꯨꯝꯃꯤ, ꯏꯆꯥ ꯇꯣꯝꯕꯤꯅ ꯂꯥꯏꯙꯤ ꯂꯨꯕꯥꯛꯇꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯨꯝꯈꯠꯈꯤꯕꯅꯤ, ꯃꯥ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ, ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ꯫ ꯃꯕꯨꯡ ꯑꯍꯜꯗꯨꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯟ ꯇꯣꯝꯕꯤ, ꯅꯪ ꯑꯇꯣꯝꯕꯒ ꯈꯨꯗꯩ ꯁꯦꯠꯅꯕ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯃꯨꯟꯅꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯀꯣ? ꯑꯩꯒꯤ ꯏꯆꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯃꯥꯗꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯥꯏꯐꯗꯤꯕꯤ ꯁꯥꯟꯅꯕꯅꯤ꯫ ꯂꯝꯉꯥꯟꯕꯤ ꯃꯍꯥꯛꯀꯤ ꯃꯊꯛꯀꯤ ꯃꯕꯨꯡ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯒꯨꯝꯅ ꯈꯨꯗꯩ ꯁꯦꯠꯄ ꯌꯥꯝꯅ ꯄꯥꯝꯖꯩ, ꯐꯅꯦꯛ ꯁꯦꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯇꯣꯝꯕꯤ ꯂꯝꯉꯥꯟꯕꯤꯒꯤ ꯅꯤꯡꯉꯥꯏꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯃ ꯃꯃꯥꯅ ꯐꯅꯦꯛ ꯁꯦꯠꯄꯤꯕꯗ ꯂꯝꯉꯥꯟꯕꯤꯅ ꯅꯤꯡꯉꯥꯏ ꯇꯧꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯦꯠꯂꯤꯁꯦ? ꯇꯥꯆꯧ ꯍꯣꯏꯗ ꯁꯦꯠꯂꯤꯁꯤꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫
ꯑꯩ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯇꯥꯏꯁꯦ ꯀꯩꯒꯤꯅꯣꯕ? ꯇꯜꯂꯤꯆꯣ, ꯑꯩ ꯁꯤ ꯁꯦꯠꯅꯤꯡꯗꯦ. ꯇꯥꯆꯧ ꯍꯣꯏꯅ ꯁꯦꯠꯂꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯁꯦꯠꯀꯦꯕ꯫ ꯇꯣꯝꯕꯤ ꯏꯉꯛ ꯉꯛꯏ꯫ ꯑꯉꯥꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯈꯨꯝꯕꯗ ꯋꯥꯕ ꯉꯥꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯩꯃ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯗꯤ ꯅꯨꯄꯤꯅꯦ, ꯅꯃꯥꯟꯅꯕꯤ ꯅꯇꯥꯁꯤꯡꯁꯨ ꯂꯣꯏꯅ ꯐꯅꯦꯛ ꯁꯦꯠꯂꯤꯁꯤꯗꯤ, ꯅꯕꯨꯡꯁꯤꯡꯁꯤꯅ ꯁꯦꯠꯂꯤꯕꯁꯤꯗꯤꯅꯦ ꯈꯨꯗꯩ ꯀꯧꯏ, ꯑꯁꯤꯗꯤꯅꯦ ꯅꯨꯄꯥꯅ ꯁꯦꯠꯀꯗꯕꯅꯤ꯫ ꯂꯝꯉꯥꯟꯕꯤ ꯀꯞꯂꯒ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯇꯜꯂꯤ ꯇꯜꯂꯤ, ꯑꯩ ꯐꯅꯦꯛ ꯁꯦꯠꯅꯤꯡꯗꯦ, ꯈꯨꯗꯩ ꯁꯦꯠꯀꯦ, ꯑꯩ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯇꯥꯏ, ꯑꯩ ꯍꯩꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥ ꯍꯦꯛ ꯀꯞꯄꯤ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯍꯤ, ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯒ ꯑꯗꯨꯝ ꯐꯅꯦꯛ ꯁꯦꯠꯆꯗꯧꯗꯨꯕꯨ ꯈꯨꯗꯩꯗꯨ ꯀꯣꯛ ꯁꯦꯠꯄꯤꯈ꯭ꯔꯣ ꯀꯩꯗꯧꯒꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯥꯁꯦ ꯋꯥꯟꯊꯛꯈꯩ ꯀꯞꯄꯤꯁꯦ? ꯏꯃꯥ ꯏꯕꯦꯝꯃ, ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯑꯩ꯫ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦꯅ ꯍꯔꯥꯎꯖꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯣꯟꯗꯣꯔꯤꯅꯦ ꯁꯤꯁꯨ꯫ ꯁꯦ ꯁꯦꯠꯇ ꯁꯦꯠꯄꯤꯔꯒꯦꯁꯦ ꯈꯨꯗꯩꯁꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯝꯉꯥꯟꯕꯤꯗ ꯈꯨꯗꯩ ꯑꯗꯨ ꯁꯦꯠꯄꯤꯕꯗꯒꯤꯗꯤ ꯀꯌꯥꯗꯤ ꯍꯔꯥꯎꯖꯔꯦ ꯂꯝꯉꯥꯟꯕꯤꯗꯨ ꯗꯣꯟ ꯗꯣꯟ ꯂꯥꯎꯕꯤ ꯈꯖꯥꯏ ꯃꯆꯥ ꯑꯗꯨꯗ ꯉꯁꯥꯏ ꯆꯦꯟꯊꯔꯤꯕ ꯃꯤꯠꯀꯤꯄꯤ ꯑꯗꯨ ꯐꯥꯎꯕ ꯀꯪꯗ꯭ꯔꯤ ꯀꯌꯥꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤꯕ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ, ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯗꯣꯝ ꯊꯣꯛꯑꯗꯣꯏꯅꯣꯅꯦ ꯅꯪꯕꯣ? ꯂꯝꯉꯥꯟꯕꯤꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯡ ꯊꯣꯡꯗ꯫ ꯇꯣꯝꯆꯧ ꯊꯤꯡꯕ ꯉꯝꯗꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥ ꯇꯣꯝꯕꯤꯅ ꯍꯥꯏꯕ, ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯀꯗꯕꯅꯤ꯫ ꯏꯁ ꯈꯖꯥꯏꯁꯤꯗꯤ ꯄꯤ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦꯍꯦ꯫ ꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯇꯩꯊꯣꯛꯀꯦꯁꯦ꯫ ꯃꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯍꯦꯛ ꯀꯞꯍꯜꯂꯤꯗ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯛꯇ ꯅꯣꯛꯐꯦꯠ ꯇꯧꯒꯦ ꯇꯧꯔꯛꯏ꯫ ꯇꯣꯝꯕꯤ ꯃꯤꯠꯃꯥꯡꯗ ꯃꯆꯥꯅꯨꯄꯤ ꯂꯝꯉꯥꯟꯕꯤꯕꯨ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯇꯣꯝꯕꯤꯅ ꯃꯊꯥꯗ ꯀꯣꯜꯂꯤꯕ ꯑꯗꯨꯗꯤ ꯁꯨꯞꯅꯇꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯐꯤꯖꯣꯜ ꯈꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯡꯊꯥ ꯅꯥꯋꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯗ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯪꯅꯔꯛꯇꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯕꯗ ꯅꯍꯥ ꯃꯈꯩ ꯃꯈꯣꯏꯅ ꯇꯥꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯩ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯩ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯂꯝꯉꯥꯟꯕꯤꯗꯣ, ꯅꯨꯡꯁꯤꯕꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯍꯣ ꯁꯤꯗꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯝꯂꯗꯤ ꯑꯗꯨꯝ ꯍꯤꯡꯖꯒꯗꯕꯅꯤ ꯑꯉꯥꯡꯗꯣ, ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯨꯗ ꯄꯨꯈꯤꯕꯗꯒꯤꯅꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯗꯣ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯃꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯍꯦ꯫ ꯅꯪ ꯃꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯔꯗꯤꯅꯦ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯃꯥꯡꯉꯅꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤꯗꯨꯅ ꯁꯥꯎꯕꯨ ꯁꯥꯎꯔꯛꯏ꯫ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤ, ꯑꯗꯨꯅꯅꯦ ꯑꯉꯥꯡꯗꯣ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯗꯣ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯉꯥꯡꯗꯣ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯨ ꯅꯠꯇꯦ, ꯃꯁꯥ ꯉꯝꯃꯛꯇꯕꯗꯨꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ, ꯑꯗꯨꯕꯨ ꯈꯜꯂꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯕ ꯃꯥꯜꯂꯤꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯍꯥꯏꯅ ꯇꯥꯏ꯫ ꯏꯃꯥ ꯍꯥꯏꯅ ꯌꯥꯝ ꯀꯧꯔꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯗ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅ ꯆꯪꯁꯤꯟꯕꯗ ꯅꯪꯗꯤ ꯏꯃꯥ ꯅꯠꯇꯦ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯣꯅꯨꯡꯗ ꯄꯨꯔꯝꯗ꯭ꯔꯕꯗꯤ ꯍꯤꯡꯖꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯥꯏ, ꯑꯩꯅ ꯇꯥꯕ ꯑꯃꯁꯨ ꯂꯩ꯫ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯂꯩꯃꯉꯥꯟꯕꯤ ꯍꯥꯏꯕꯗꯨꯅ ꯀꯌꯥꯁꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤꯗ, ꯑꯗꯨꯅꯕꯨ ꯍꯦꯛ ꯄꯣꯛꯄꯗ ꯇꯨꯔꯦꯜꯗ ꯊꯥꯗꯔꯛꯏꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯣ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯗꯗꯨꯅ ꯂꯥꯏ ꯇꯤꯟ ꯌꯦꯡꯕꯗ ꯀꯔꯤ ꯎꯄꯥꯏ ꯂꯩꯌꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯂꯝꯉꯥꯟꯕꯤꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯊꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ, ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯈꯛꯀꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨꯗꯤ, ꯑꯣꯏꯖꯕ ꯊꯤꯕꯅꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏꯗ꯫ ꯈꯪꯗꯦꯗ, ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ, ꯍꯦꯛꯇ ꯍꯤꯡꯊꯠ-ꯊꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦꯗꯣ꯫ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯩꯖꯔꯝꯃꯗꯤꯅꯦ ꯍꯤꯡꯒꯗꯕꯣꯏꯗ ꯅꯤꯡꯉꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯅꯦ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯩꯌꯦ꯫ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯩꯃꯉꯥꯟꯕꯤ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯕ, ꯃꯥꯅ ꯍꯥꯏꯕꯗ ꯂꯝꯉꯥꯟꯕꯤꯗꯣ ꯑꯗꯨꯛ ꯋꯥꯅ ꯁꯤꯈ꯭ꯔꯦ꯫ ꯑꯗꯣ ꯂꯩꯃꯉꯥꯟꯕꯤꯗꯣ ꯀꯥ ꯍꯦꯟꯅ ꯀꯞꯇꯦ ꯍꯥꯏ꯫ ꯇꯣꯝꯕꯤꯅ ꯀꯞꯄꯁꯤꯅ ꯍꯦꯟꯕ ꯃꯥꯜꯂꯤ꯫ ꯑꯁ ꯀꯞꯄꯣꯏꯃꯤ, ꯀꯩꯁꯨ ꯀꯞꯄꯣꯏ, ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯃꯤꯔꯥꯏꯕ ꯉꯝꯕꯤꯗꯨꯕꯨ ꯀꯃꯥꯏ ꯀꯞꯇꯣꯏꯅꯣ? ꯀꯞꯄꯣꯏ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯕ ꯃꯐꯝꯗ ꯂꯝꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯁꯥꯔꯤꯕ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯝ ꯈꯔ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕꯁꯨ ꯇꯞꯅ ꯇꯞꯅ ꯂꯝꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯎꯊꯣꯔꯛꯏ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯂꯝꯉꯥꯟꯕꯤ ꯀꯧꯕꯤ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯀꯥꯎꯊꯣꯛꯄꯤꯔꯕꯁꯨ ꯂꯝꯉꯥꯟꯕꯤꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯤꯕ ꯍꯥꯏꯔꯒꯗꯤ ꯇꯣꯝꯕꯤ, ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯂꯝꯉꯥꯟꯕꯤꯕꯨꯗꯤ ꯀꯥꯎꯊꯣꯛꯄ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯃꯉꯥꯟꯕꯤꯒꯤ ꯀꯣꯅꯨꯡꯗꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯂꯩꯃꯉꯥꯟꯕꯤꯅ ꯃꯅꯥꯏ ꯅꯨꯄꯤ 2-3 ꯀꯧꯁꯤꯜꯂꯒ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯆꯠꯂꯨꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯍꯛꯆꯤꯠ ꯂꯥꯡꯉꯨꯁꯤ꯫ ꯀꯨꯏꯔꯦ ꯍꯛꯆꯤꯠꯀ ꯂꯥꯡꯗꯕ꯫ ꯍꯛꯆꯥꯡꯒ ꯉꯝꯃꯨꯗꯕꯒ ꯑꯩꯁꯨꯅꯦ ꯆꯠꯊꯣꯛꯇꯕꯒ ꯕꯤꯕꯨꯂꯥ ꯌꯥꯝꯅ ꯆꯨꯔꯦ ꯁꯨꯝ ꯂꯩꯁꯤꯟꯗꯅ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯃꯉꯥꯟꯕꯤꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯈꯣꯏ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯀꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯁꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯥꯝꯅ ꯆꯥꯏ꯫ ꯌꯦꯡꯉꯨꯀꯣ ꯍꯣꯔꯦꯟ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ꯫ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯁ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯃꯥꯏꯕꯤꯅꯤꯀꯣ꯫ ꯍꯣ ꯃꯥꯏꯕꯤ ꯂꯩꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯕ ꯌꯥꯒꯦ ꯀꯩꯗꯧꯁꯤꯒꯦ꯫ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ꯫ ꯏꯃꯥ ꯏꯕꯦꯝꯃꯗꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯈꯔ ꯆꯥꯕꯗꯨꯗꯤꯅꯦ ꯁꯨꯝ ꯇꯥꯟ ꯆꯥꯅꯔꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯏꯔꯛꯎꯅꯦ ꯍꯣꯔꯦꯟ ꯀꯕꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯕ ꯌꯥꯒꯦꯕ꯫ ꯅꯨꯄꯤ ꯑꯃꯗꯨꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯍꯦꯔꯥ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯁꯨ ꯍꯥꯏꯔꯒꯦ꯫ ꯍꯣꯔꯦꯟꯁꯦ ꯀꯔꯤꯒꯨꯝꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯂꯩꯔꯛꯑꯒꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯆꯨꯝꯃꯒꯗꯤꯅꯦ ꯅꯪ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕꯗ ꯑꯩꯅ ꯅꯪꯕꯨ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯁꯨꯝ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯇꯣꯞꯄ 2-3 ꯑꯗꯨꯅ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯍꯩꯃꯥ ꯌꯥꯔꯦꯁꯦ ꯇꯣ ꯀꯩꯅꯣꯅꯦꯍꯦ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯉꯥꯡꯅꯔꯤꯔꯥ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯟꯖꯥꯎ ꯊꯣꯛꯇꯣꯔꯦ꯫ ꯌꯥꯔꯦ ꯇꯣ꯫ ꯑꯗꯨꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒꯤꯅꯤꯀꯣ ꯈꯖꯥꯏ ꯀꯥꯏꯅꯗꯣꯔꯤꯁꯦ꯫ ꯇꯟꯗꯦꯗꯀꯣ꯫ ꯍꯣꯔꯦꯟ ꯌꯦꯡꯁꯤꯁꯦ ꯑꯗꯨꯒ ꯈꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁ ꯏꯆꯦ ꯈꯔ ꯑꯍꯟꯅꯤ ꯀꯩꯅꯣꯝꯃꯗꯤ ꯈꯟꯅꯍꯧꯁꯤ ꯑꯩꯗꯤ ꯂꯦꯝꯅ ꯇꯣꯛꯄ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯩꯃꯥ ꯐꯥꯒꯤꯗꯒꯤ ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯗꯣꯔꯦꯅꯦ꯫ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯍꯥꯏꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯂꯩꯃ ꯏꯃꯥ ꯏꯕꯦꯝꯃꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯗꯤꯅꯦ ꯉꯁꯥꯏ ꯂꯩꯔꯛꯑꯣꯏ ꯍꯥꯏꯈꯤꯕ ꯅꯪꯅꯅꯦ ꯍꯪꯉꯣꯏ ꯆꯣꯡꯉꯒ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯌꯨꯝ ꯍꯟꯕꯗ꯫ ꯑꯗꯨꯒ ꯀꯕꯣꯛ ꯑꯗꯣ ꯂꯩꯔꯛꯇ꯭ꯔꯒꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯤ ꯅꯪꯅ ꯑꯣꯏꯅ ꯍꯪꯉꯣꯏ ꯆꯣꯡ꯫ ꯁꯤꯗ ꯌꯥꯅꯔꯁꯤꯀꯣ ꯈꯠꯅ ꯆꯩꯅꯗꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯒꯅꯨ꯫ ꯌꯥꯔꯦꯀꯣ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯅꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯍꯦꯛ ꯈꯠꯅꯒꯦ ꯇꯧꯔꯦ꯫ ꯃꯥꯅ ꯈꯜꯂꯤꯕꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯈꯜꯂꯝꯂꯒ ꯍꯪꯉꯣꯏ ꯆꯣꯡꯉꯣ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯈꯔ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯑꯍꯜꯅ ꯍꯥꯏꯔꯛꯄꯅꯤꯅ ꯆꯤꯟꯊꯛꯇꯗꯤ ꯈꯨꯝꯅꯤꯡꯗ꯭ꯔꯦ꯫ ꯑꯅꯤꯃꯛ ꯑꯅꯤꯁꯨꯕꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯉꯁꯥꯏ ꯀꯕꯣꯛ ꯂꯩꯔꯛꯑꯣꯏ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯂꯠ ꯂꯥꯎꯅ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯗ ꯁꯨꯃꯥꯏꯅ ꯋꯥ ꯆꯥꯎꯊꯣꯛꯅꯔꯣꯏꯁꯤꯕ꯫ ꯑꯍꯥꯟꯕꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯤꯗꯤ ꯅꯠꯇꯦ ꯈꯨꯝꯂꯛꯏ꯫ ꯍꯣ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯩꯕꯨꯗꯤ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯪꯍꯧꯗꯦ ꯂꯩꯃꯉꯥꯟꯕꯤꯗꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯁꯣꯝꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒꯤ ꯋꯥꯍꯧꯗ ꯈꯠꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯕ ꯖꯥꯠꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯃꯉꯥꯟꯕꯤꯗꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ꯫ ꯃꯗꯨ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯎꯔꯦ꯫ ꯂꯩꯃꯉꯥꯟꯕꯤꯕꯨꯗꯤ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒꯤꯗꯃꯛꯇ ꯈꯠꯅꯈꯤꯕ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯑꯃꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯅ ꯃꯥꯏꯊꯤꯔꯕꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯀꯥꯏ ꯍꯥꯏꯔꯛꯏ꯫ ꯍꯪꯉꯣꯏ ꯆꯣꯡꯗꯕꯤ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯌꯥꯅꯈ꯭ꯔꯦꯀꯣ꯫ ꯐꯔꯦꯁꯦ ꯑꯩ ꯉꯥ ꯆꯔꯥ ꯑꯃ ꯀꯣꯡꯒꯦ ꯌꯥꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨ ꯈꯔꯗꯤ ꯉꯛꯏ꯫ ꯃꯔꯝꯗꯤ ꯍꯟꯗꯛ ꯂꯩꯃꯉꯥꯟꯕꯤꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯥꯔꯛꯄ ꯑꯁꯤꯗ ꯍꯥꯟꯅꯗꯤ ꯁꯨꯛꯆꯥ ꯆꯥꯗꯕꯅꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯍꯋꯥꯏ ꯃꯔꯨꯗꯨꯁꯨ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯊꯥꯖꯤꯜꯍꯧꯔꯁꯤ ꯅꯣꯡꯁꯨ ꯆꯨꯔꯛꯀꯗꯧꯔꯦ꯫ ꯅꯣꯡ ꯆꯨꯕꯒ ꯆꯞ ꯆꯥꯅꯅꯕ꯫ ꯍꯣꯏ ꯄꯨꯊꯣꯔꯛꯀꯦ꯫
ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯂꯒ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯅꯣꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯃꯪꯉꯤꯗ꯫ ꯌꯥꯝꯅ ꯅꯦꯝꯊꯔꯛꯏ꯫ ꯃꯨꯁꯨꯛ ꯃꯨꯕꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯒꯗꯧꯔꯤ꯫ ꯁꯤꯗꯤ ꯁꯣꯏꯗꯅ ꯑꯈꯥꯛ ꯑꯔꯥꯎ ꯌꯧꯔꯛꯑꯅꯤ꯫ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯁꯤ ꯌꯥꯝ ꯀꯤꯖꯕꯅꯤ꯫ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗ ꯆꯦꯠꯅ ꯍꯦꯛ ꯍꯦꯛ ꯀꯣꯟꯁꯤꯟꯖꯕꯅꯤ꯫ ꯅꯣꯡ ꯈꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯃꯨꯁꯨꯛ ꯃꯨꯟꯅ ꯃꯪꯕ ꯅꯣꯡꯁꯤ ꯎꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯃꯥꯕꯨ ꯃꯇꯣꯝꯇ ꯂꯩꯔꯝꯒꯗ꯭ꯔꯥ? ꯀꯤꯔꯝꯃꯗ꯭ꯔꯅꯤ ꯃꯥꯕꯨ? ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯀꯣ? ꯑꯁꯨꯝꯅ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯇꯣꯝꯆꯧ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯇꯞꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯍꯦ ꯁꯦꯁꯦ, ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨꯁꯦ꯫ ꯃꯊꯛꯇ ꯑꯗꯨꯝ ꯌꯦꯡꯈꯠꯄꯗ ꯀꯣꯛ ꯉꯥꯎꯗꯅ ꯁꯨꯃꯥꯡꯗ ꯑꯣꯟꯊꯕ ꯇꯥꯔꯤꯅꯦ ꯅꯪꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯕꯤꯕꯨ ꯃꯥꯡꯒꯣꯟꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯇꯣꯝꯆꯧꯕꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯇꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯆꯥꯏꯁꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯇꯣꯝꯕꯤꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯦꯁꯦ, ꯋꯥꯈꯜ ꯏꯪꯅꯕ ꯏꯁꯤꯡꯁꯦ ꯈꯔ ꯑꯝꯇ ꯊꯛꯆꯤꯜꯂꯨꯁꯦ꯫ ꯇꯣꯝꯕꯤꯗꯣ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯩꯃꯥ, ꯃꯄꯥ, ꯅꯪꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯎꯔꯦꯗꯅ꯫ ꯍꯋꯥꯏ ꯃꯔꯨꯗꯣ ꯑꯩ ꯂꯧꯔꯨꯈꯤꯒꯦ꯫ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯩꯗꯤ ꯊꯛꯅꯤꯡꯗꯦꯗ, ꯅꯪ ꯑꯣꯏꯅ ꯊꯛꯄꯤꯔꯣ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯐꯅ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯑꯩꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯖꯕꯗꯨꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯏꯁꯤꯡꯁꯨ ꯑꯩꯅ ꯂꯧꯖꯔꯨꯔꯦ, ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯏꯇꯣꯝꯇ ꯑꯃꯨꯛ ꯊꯛꯀꯗꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯇꯣꯝꯕꯤ ꯏꯉꯛ ꯉꯛꯅ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯦꯁꯦ, ꯏꯁꯤꯡꯁꯦ ꯑꯩꯅꯁꯨ ꯂꯧꯖꯔꯨꯔꯦ, ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯟꯕꯤꯔꯛꯄ ꯇꯥꯔꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯊꯛꯑꯣꯏ꯫ ꯑꯦ, ꯇꯥꯅꯤꯡꯗꯦꯍꯦ, ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯉꯥꯎꯁꯤꯟꯅꯒꯅꯨ꯫ ꯑꯦ, ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝ ꯂꯨꯔꯤꯅ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯁꯨꯝ ꯁꯨꯝ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯂꯛꯑꯒ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯜ ꯁꯨꯝ ꯁꯨꯝ ꯑꯣꯏꯁꯜꯂꯛꯑꯗꯤ ꯅꯪꯗꯤ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯍꯅꯨꯊꯪꯗꯒꯗꯤ ꯏꯟꯊꯣꯛꯂꯒ ꯊꯝꯒꯗꯣꯔꯤꯅꯦ꯫ ꯁꯦꯁꯦ, ꯏꯜꯂꯣ, ꯏꯁꯤꯡꯁꯦ ꯑꯝꯇ ꯏꯜꯂꯣꯁꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ? ꯅꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯈꯜꯂꯤꯁꯤꯕꯣ? ꯍꯣ, ꯁꯥꯟꯅꯕ ꯂꯣꯏꯅ ꯆꯠꯈ꯭ꯔꯤꯗꯨꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯏꯇꯩ ꯏꯅꯥꯎ ꯀꯦꯅꯁꯤ ꯍꯥꯏꯕꯕꯨ ꯍꯅꯨꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯍꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯌꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃꯠꯇ ꯐꯥꯎꯕ ꯏꯟꯕꯤꯅꯤꯡꯗꯕ꯫ ꯐꯩ ꯐꯩ, ꯄꯨꯛꯆꯦꯜꯗꯣ ꯌꯥꯝ ꯐꯩꯀꯣ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯈꯨꯗꯛꯁꯤꯗ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯤꯕꯣ? ꯁꯦꯁꯦ, ꯏꯟꯗ ꯏꯜꯂꯒꯦ꯫ ꯇꯣꯝꯕꯤꯅ ꯏꯁꯤꯡ ꯏꯜꯂꯛꯄꯗ ꯇꯣꯝꯆꯧ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯊꯛꯆꯔꯔꯣꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯏꯅꯤꯡꯗꯅ ꯏꯟꯕꯗꯨꯗꯤ ꯊꯛꯆꯔꯔꯣꯏ꯫ ꯗꯟꯗꯤꯒꯤꯗꯨꯗꯤꯅꯦ ꯄꯥꯞꯀ ꯄꯨꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯣꯝꯕꯤꯗꯤ ꯏꯉꯛ ꯉꯛꯏ ꯉꯁꯤꯒꯤ ꯇꯣꯝꯆꯧꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯇꯣꯝꯕꯤꯅ, ꯍꯩꯃꯥ, ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦꯃꯦ? ꯑꯉꯥꯡ ꯃꯆꯥ ꯆꯥꯛ ꯏꯟꯕꯗꯧꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯍꯣ, ꯉꯁꯤꯗꯤꯅꯦ ꯋꯥꯈꯜꯁꯦ ꯏꯅꯧ ꯅꯧꯊꯣꯔꯛꯄ, ꯑꯗꯨꯗ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯕ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯗ꯫ ꯇꯣꯝꯕꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯉꯥꯡꯁꯤꯡ ꯎꯔꯗꯤ ꯏꯀꯥꯏꯗ꯭ꯔꯣ? ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯁꯦ, ꯏꯁꯤꯡꯁꯦ ꯏꯜꯂꯒꯦ, ꯁꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯣ ꯀꯩꯗꯧꯒꯦ? ꯉꯁꯥꯏꯗꯩꯅꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯑꯃꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯗꯨꯕꯨ ꯍꯦꯟꯅ ꯋꯥꯅꯅꯕ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯊꯦꯝꯂꯛꯄ ꯑꯁꯤꯗ ꯇꯣꯝꯆꯧꯗꯨ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯏꯁꯤꯡꯗꯨ ꯒꯔ ꯒꯔ ꯊꯛꯂꯒ, ꯑꯁ, ꯍꯥꯎꯈ꯭ꯔꯦꯗ ꯉꯁꯤꯗꯤ꯫ ꯏꯁꯤꯡꯁꯤꯗꯤ ꯆꯤꯅꯤ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯨꯏꯔꯦꯗ ꯁꯤꯒꯨꯝꯕ ꯏꯁꯤꯡꯒ ꯊꯛꯈꯤꯗꯕ꯫ ꯍꯥꯎꯔꯦ ꯍꯥꯎꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯇꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦꯗꯅ ꯍꯜꯂꯁꯤꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯩꯃ, ꯀꯩꯅꯣ ꯍꯟꯕ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ? ꯏꯆꯝ ꯆꯝꯅ ꯏꯁꯤꯡ ꯊꯛꯆꯕꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯤꯕꯣꯏꯔꯦ꯫ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ, ꯅꯣꯡꯁꯤꯅ ꯁꯤ ꯌꯧꯅ ꯃꯪꯕꯒꯤ ꯏꯪꯕꯁꯤꯗ ꯏꯁꯤꯡꯒꯥꯗꯣ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯄꯗꯨꯗ ꯏꯇꯣꯝꯇ ꯏꯀꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯤꯗ꯫ ꯇꯣꯝꯕꯤꯅ ꯄꯤꯕꯒꯤ ꯍꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯤꯕ꯫ ꯇꯣꯝꯆꯧ ꯅꯣꯛꯂꯒ, ꯑꯁ, ꯏꯇꯩꯃꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤ꯫
Ngasayꯗꯒꯤ ꯂꯩꯕꯥꯛ ꯇꯧꯕꯗꯨꯗ ꯁꯨꯝ ꯍꯨꯃꯥꯡ ꯀꯥꯡꯗꯅ ꯊꯛꯄꯅꯤꯗ. ꯅꯣꯡꯁꯤ ꯆꯨꯔꯛꯇꯣꯔꯦ. ꯑꯩ ꯑꯃꯨꯛ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯏꯇꯩꯃ, ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ? ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯐꯝꯃꯤꯗꯨꯕꯣ. ꯍꯣ, ꯌꯨꯝꯕꯨꯅ ꯍꯥꯏꯗꯕꯅꯤꯅ ꯏꯀꯥꯏꯔꯦ. ꯂꯣꯏꯔꯦꯍꯦ ꯏꯆꯦꯁꯨ. ꯀꯩꯅꯣꯝ ꯇꯧꯔꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ. ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯉꯥꯏ ꯀꯣꯛꯀ ꯉꯥꯎꯖꯩꯗ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯣꯛꯊꯣꯛꯁꯦꯅ. ꯁꯦ, ꯅꯍꯥꯟ ꯅꯪꯅ ꯂꯩꯇꯦ ꯍꯥꯏꯕ ꯍꯋꯥꯏ ꯃꯔꯨꯗꯣ ꯄꯨꯔꯛꯄꯅꯤ. ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯄꯅꯤ. ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯤꯇ ꯊꯥꯖꯤꯜꯂꯨꯈꯤꯒꯦ. ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯁꯦꯝꯕꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯇꯧꯔꯤꯁꯦ. ꯅꯣꯡ ꯉꯥꯟꯕꯗꯤ ꯀꯨꯏꯈꯤꯗ꯭ꯔꯤꯒꯨꯝ ꯇꯧꯕꯅꯤ. ꯈꯪꯗꯦꯗ ꯇꯣꯝꯕꯤ. ꯃꯇꯝꯁꯦ ꯖꯔ ꯖꯔ ꯍꯧꯖꯤꯟꯈꯤ. ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗꯦꯗ. ꯇꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ. ꯏꯆꯦ, ꯉꯁꯥꯏ ꯑꯌꯨꯛꯄꯨ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯛꯀꯦ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯣ? ꯅꯨꯄꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ. ꯑꯗ ꯇꯥꯏꯍꯦ ꯇꯣꯝꯕꯤ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯍꯥꯏꯒꯨꯝꯕꯗꯅ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ. ꯀꯔꯤꯅꯣꯅꯦ ꯆꯥꯕꯗꯨꯕꯣ? ꯑꯣ, ꯅꯣꯏ ꯇꯥꯗꯅꯅꯦ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯎꯇꯤ ꯊꯣꯡꯉꯦ. ꯇꯣꯝꯕꯤꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯣꯝꯆꯧꯅ ꯏꯪꯈꯣꯜꯗꯒꯤ ꯈꯔ ꯍꯧꯔꯞꯅ. ꯏꯇꯩꯃꯁꯦ ꯇꯥꯗꯕꯨꯗꯤ ꯅꯨꯡꯁꯤꯖꯩꯀꯣ. ꯑꯗꯣ ꯇꯥꯗꯗꯣ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ. ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯒꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ. ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯁ꯭ꯋꯥꯏꯗ ꯎꯈꯤꯒꯨꯝ ꯇꯧꯏ ꯑꯩ. ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ, ꯑꯁ ꯇꯣꯝꯆꯧ, ꯐꯥꯒꯤꯗꯣ ꯇꯧꯔꯗꯤ ꯈꯔ ꯃꯥꯟꯕ ꯑꯃ ꯇꯧꯗꯅ ꯅꯪꯕꯣ. ꯅꯣꯏ ꯇꯥꯗꯗꯤꯅꯦ ꯎꯇꯤ ꯀꯣꯝꯄꯥ ꯑꯃ ꯆꯥꯁꯤꯜꯂꯒ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯅ ꯀꯟꯅ ꯇꯨꯝꯍꯧꯔꯤ. ꯅꯣꯡ ꯃꯪꯉꯤ, ꯄꯣꯠ ꯆꯩ ꯊꯥꯖꯤꯟꯕꯒꯤꯒ ꯈꯟꯕꯤꯕ ꯅꯠꯇꯦꯗ. ꯌꯥꯔꯦ ꯏꯇꯩꯃ, ꯈꯪꯖꯔꯦ. ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯨꯝꯂꯛꯀꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯃꯥꯜꯂꯤꯀꯣ ꯇꯥꯗꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯨꯝꯃꯒꯗ ꯂꯩꯕꯗꯧꯅ ꯉꯥꯡꯉꯤꯗꯣ. ꯇꯣꯝꯆꯧ, ꯏꯕꯨꯡꯉꯣ, ꯑꯩꯅꯦ ꯅꯪꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦ. ꯑꯩ ꯆꯠꯍꯧꯔꯒꯦ. ꯇꯣꯝꯕꯤꯁꯨ ꯅꯣꯛꯏ. ꯏꯆꯦ, ꯁꯤꯒꯤ ꯍꯋꯥꯏꯁꯦ ꯏꯆꯦ ꯍꯣꯏꯗ ꯂꯩꯕꯗꯨꯒ ꯃꯥꯟꯅꯗꯕꯅꯤ. ꯈꯔ ꯄꯨꯈꯣ. ꯑꯩꯒꯤ ꯍꯥꯀꯨꯝ ꯌꯥꯝꯅ ꯂꯣꯛꯏ. ꯏꯆꯦꯒꯤ ꯌꯥꯝꯅ ꯊꯥꯗꯦ ꯍꯥꯏꯕꯗꯨꯗ ꯄꯨꯕꯤꯈ꯭ꯔꯣ. ꯑꯁꯨꯝꯅ ꯄꯤꯅꯗꯨꯅ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯤ ꯈꯔ ꯍꯔꯥꯎꯖꯔꯦ, ꯈꯔ ꯅꯣꯛꯆꯔꯦ. ꯑꯁꯨꯝꯅ ꯇꯣꯝꯆꯧꯅꯁꯨ ꯇꯣꯝꯕꯤꯕꯨ ꯍꯔꯥꯎꯖꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯣ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ. ꯇꯣꯝꯕꯤꯕꯨ ꯎꯕꯗ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗ꯭ꯔꯦ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯅꯕ ꯍꯥꯏꯗꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯍꯦꯛ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯗꯒꯤ ꯇꯣꯝꯕꯤꯗꯨ ꯈꯔꯗꯤ ꯅꯣꯛꯆꯔꯦ. ꯑꯗꯨꯕꯨ ꯃꯔꯛꯇꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯨꯝꯕ ꯃꯇꯝꯗꯗꯤ ꯂꯝꯉꯥꯟꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯦꯛ ꯀꯞꯆꯩ. ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯃꯉꯥꯟꯕꯤꯒꯤ ꯀꯣꯅꯨꯡꯗꯅꯤ. ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯃ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯤ. ꯑꯉꯥꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦ. ꯂꯩꯕꯥꯛ ꯄꯨꯡꯖꯥꯛ ꯊꯤꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯝꯕꯤꯕ ꯈꯛꯇꯅꯤ ꯌꯥꯔꯤꯕ. ꯂꯩꯃ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯝꯅꯅꯕ ꯍꯣꯠꯅꯕꯗ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ. ꯑꯃꯨꯛꯇꯣꯏꯕ ꯋꯥꯟꯊꯗꯨꯅ ꯀꯞꯄꯤ. ꯅꯣꯡꯃ ꯐꯝꯅꯥꯏꯕ ꯑꯃꯅ ꯃꯆꯥꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯄꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗꯒꯤ ꯂꯧꯕꯅꯤ. ꯃꯈꯨꯠꯇ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯂꯨꯕꯗ ꯉꯥꯏꯔꯤ ꯀꯌꯥꯗ ꯀꯟꯅ ꯀꯞꯈ꯭ꯔꯦ. ꯃꯗꯨꯗꯅꯤ ꯂꯩꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯦ. ꯐꯝꯅꯥꯏꯕ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ. ꯀꯔꯤꯅꯣꯅꯦ, ꯃꯃꯥꯡꯗꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣꯁꯦ ꯋꯥꯟꯊ ꯀꯞꯄꯤ. ꯊꯦꯝꯕ ꯂꯥꯛꯄ ꯉꯝꯗꯦ. ꯍꯟꯗꯛꯁꯤꯅ ꯑꯃꯨꯛ ꯃꯖꯥ ꯏꯕꯦꯝ ꯃꯃꯥꯁꯦ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒ ꯂꯥꯟꯃꯤꯁꯤꯡꯒꯅ ꯄꯝꯕꯤꯕꯗꯤ ꯍꯦꯛ ꯌꯥꯏ. ꯑꯩꯈꯣꯏꯅ ꯄꯝꯕꯁꯤꯃ ꯍꯦꯛꯇ ꯀꯞꯄꯤ. ꯀꯩꯅꯣꯅꯦ ꯇꯧꯏꯁꯤꯕꯣ? ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯑꯃꯅ, ꯍꯦꯔꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯉꯥꯡꯒꯤ ꯍꯧꯅ ꯁꯥꯅꯤꯗꯅ. ꯃꯖꯥ ꯏꯕꯨꯡꯉꯣꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ. ꯑꯗꯨꯕꯨ ꯉꯛꯇꯤ ꯉꯛꯏ. ꯏꯃꯥ ꯏꯕꯦꯝꯃꯒ ꯏꯅꯤꯡꯊꯧꯒꯅ ꯐꯥꯎꯕ ꯄꯝꯕ ꯌꯥꯗꯦ. ꯍꯟꯗꯛꯀꯤ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯈꯪꯗꯦ ꯀꯔꯝ ꯊꯣꯛꯑꯒꯕ. ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯍꯌꯦꯡꯋꯥꯏ ꯃꯁꯛ ꯌꯥꯝ ꯐꯖꯗꯧꯔꯤ. ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨ ꯃꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯒꯨꯟ ꯍꯥꯞꯂꯤꯕ. ꯉꯥꯏꯈꯣꯅꯦ, ꯅꯣꯏꯒꯤ ꯋꯥꯔꯤꯗ ꯑꯝꯇ ꯇꯣꯛꯈꯣ. ꯅꯍꯥꯟ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯒꯤ ꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯗꯣ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯕꯗ ꯌꯥꯅꯈ꯭ꯔꯒꯦ? ꯑꯩꯕꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯣꯅꯨꯡ ꯀꯥꯔꯛꯍꯧꯗꯕꯗ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏ. ꯑꯣ, ꯂꯩꯔꯤꯛ ꯁꯅꯥ ꯊꯣꯟꯈ꯭ꯔꯕꯅꯤ. ꯐꯝꯅꯥꯏꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯔꯛꯂꯦ. ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯇꯠ ꯉꯥꯡꯕ ꯍꯧꯔꯛꯂꯦ. ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯣꯏ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯏ. ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯍꯥꯏꯒꯟꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ. ꯅꯣꯡꯃ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃꯅ, ꯑꯁ, ꯑꯩ ꯅꯣꯏꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ. ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ, ꯍꯩꯃꯥ, ꯃꯖꯥ ꯏꯕꯦꯝꯃ, ꯃꯐꯝꯁꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ.
ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯁꯥꯎꯔꯞꯅ ꯑꯁ ꯅꯠꯇꯦꯗ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯃꯛꯇꯗ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯍꯥꯏꯁꯤꯕꯣ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥꯒꯤ ꯋꯥ ꯉꯥꯡꯐꯝ ꯋꯥꯠꯇꯦ ꯆꯥꯕꯗ ꯊꯛꯄꯗ ꯁꯦꯠꯄꯗ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯉꯥꯡ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯏꯄꯦꯟꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯍꯦꯛꯇ ꯄꯪꯁꯥꯎꯗ ꯁꯥꯎꯖꯩ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯋꯥꯔꯤ ꯁꯥꯅꯖꯔꯝꯃꯤ ꯂꯩꯃꯉꯥꯟꯕꯤꯅ ꯏꯅꯤꯡꯊꯧ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯋꯥꯏꯗ ꯇꯧꯔꯤꯁꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯉꯥꯏꯈꯣꯗꯥ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯈꯤꯅꯨ ꯏꯆꯥꯅꯨꯄꯥꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯐꯠꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯈꯤꯅꯤ ꯂꯩꯃꯉꯥꯟꯕꯤ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯆꯥꯅꯨꯄꯥꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯌꯧꯕꯗ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯐꯝꯁꯦ ꯃꯥꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯁꯨꯝ ꯁꯥꯎꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯅꯣꯡꯃꯁꯨ ꯑꯌꯨꯛꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥ ꯃꯇꯣꯝꯇ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯂꯩꯃꯉꯥꯟꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯄꯨꯔꯛꯂꯒ ꯂꯥꯏꯔꯤꯛ ꯁꯅꯥꯗ ꯄꯤꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯁꯦꯁꯦ ꯏꯕꯦꯝꯃ ꯏꯃꯥꯅ ꯆꯥꯅꯅꯕ ꯃꯌꯥꯝ ꯄꯨꯔꯛꯏ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯆꯥꯊꯣꯛꯑꯁꯤꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯉꯥꯃꯣꯛ ꯄꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯕ ꯑꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥꯅ ꯂꯩꯃꯉꯥꯟꯕꯤꯗ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯍꯩꯅꯗꯕ ꯃꯤꯗ ꯌꯦꯡꯕꯒꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯄꯩꯔꯞ ꯇꯧꯔꯒ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯁꯨ ꯅꯥꯀꯟ ꯑꯃꯗ ꯄꯩꯔꯞ ꯇꯧꯔꯝꯂꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ ꯃꯗꯨ ꯎꯕꯗ ꯂꯩꯃꯉꯥꯟꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯞꯅ ꯍꯩꯃꯥ ꯕꯦꯝꯃ ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯅꯨꯡꯇꯤꯒꯤ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯁꯦ ꯏꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯜꯂꯒ ꯆꯥꯎ ꯀꯩꯗꯧꯕꯒꯦ ꯏꯆꯥ ꯁꯥꯎꯔꯤꯗꯨꯒꯤ ꯃꯔꯝ ꯉꯁꯤꯗꯤ ꯏꯃꯥꯗ ꯂꯣꯏꯅ ꯑꯝꯇ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯦꯅ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯉꯥꯃꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯄꯁꯤꯁꯨ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃ ꯐꯥꯎꯕꯁꯨ ꯄꯨꯔꯛꯄ ꯍꯩꯇꯦ ꯅꯪ ꯅꯨꯡꯁꯤꯗꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯉꯥꯃꯣꯛ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯄꯤꯛꯂꯤꯕ ꯈꯨꯄꯤꯛ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯂꯤꯕꯁꯤꯒ ꯂꯩꯃꯉꯥꯟꯕꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯆꯥꯅ ꯆꯥꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎꯁꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯂꯩꯕꯤꯒꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥ ꯁꯥꯎꯔꯞꯅ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯣꯏ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯕ ꯑꯩ ꯏꯕꯦꯝꯃ ꯅꯠꯇꯦ ꯏꯆꯥꯇꯣꯝꯕꯤꯅꯦ ꯏꯕꯦꯝꯃ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯅꯣꯏꯒꯤ ꯀꯣꯅꯨꯡꯁꯦ ꯂꯩꯅꯤꯡꯗꯦ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯂꯩꯃꯉꯥꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯐꯝꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯌꯨꯝꯅꯤ ꯃꯐꯝꯁꯤꯗꯅꯤ ꯏꯆꯥꯅ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯂꯤꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥꯅꯤ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯊꯤꯟꯗꯣꯏꯅꯣ ꯃꯐꯝꯁꯤ ꯅꯪꯒꯤ ꯌꯨꯝꯅꯤ ꯂꯥꯏꯔꯤꯛ ꯁꯅꯥ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗꯨ ꯂꯩꯃꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯅꯣꯏꯅ ꯑꯩꯕꯨ ꯀꯩꯊꯦꯜꯗꯒꯤ ꯐꯥꯔꯒ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯈꯪꯗꯕꯒ ꯁꯥꯁꯤꯅꯦ ꯀꯗꯥꯏꯗ ꯊꯤꯟꯗꯣꯏꯅꯣ ꯀꯥꯏꯅ ꯑꯩꯒꯤ ꯏꯕꯨꯡ 5 ꯂꯩꯌꯦ ꯑꯩꯈꯣꯏ ꯇꯌꯥꯏꯗꯣ ꯌꯥꯝ ꯁꯥꯊꯤ ꯃꯉꯣꯟꯗ ꯇꯥꯛꯊꯣꯛꯑꯒ ꯅꯪ ꯐꯨꯍꯟꯒꯦ ꯈꯪꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯧꯖꯤꯛꯃꯛ ꯂꯩꯃꯉꯥꯟꯕꯤ ꯏꯉꯛ ꯉꯛꯅ ꯍꯩꯁ ꯀꯝꯗꯧꯅꯤ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯕꯅ ꯂꯩꯃꯉꯥꯟꯕꯤꯗꯤ ꯃꯃꯥꯡꯊꯛꯇ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯅꯤꯡꯁꯤꯡꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯀꯗꯣꯝꯗꯒꯤꯅꯣ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯆꯥꯔꯒ ꯍꯦꯛ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥ ꯍꯔꯥꯎꯅ ꯂꯥꯟꯃꯤ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯤꯇ ꯆꯥꯒꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯎꯔꯒꯗ ꯂꯩꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯀꯕꯣꯛ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯅ ꯅꯤꯕ ꯑꯁꯤꯗ ꯂꯩꯃꯉꯥꯟꯕꯤꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯦꯁꯦ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯁꯅꯥ ꯍꯥꯎꯅ ꯆꯥꯔꯒ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤꯗꯨꯗ ꯑꯁ ꯀꯨꯏꯔꯦꯗ ꯀꯕꯣꯛꯀ ꯆꯥꯗꯕ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯆꯥ ꯏꯕꯦꯝꯃ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯆꯥꯇꯣꯝꯕꯤ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯂꯝꯉꯥꯟꯕꯤ ꯀꯧꯏ ꯍꯌꯦꯡꯈꯩ ꯏꯆꯥꯇꯣꯝꯕꯤ ꯀꯧꯔꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ
ꯂꯩꯃꯉꯥꯟꯕꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯠꯂꯒ ꯄꯥꯎ ꯇꯝꯂꯤ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯅꯨꯄꯤꯁꯦ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯥꯝꯅ ꯄꯥꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯑꯃꯅ ꯆꯥꯕꯗ ꯅꯤꯔꯒ ꯀꯌꯥꯗ ꯈꯣꯏꯗꯥꯅ ꯆꯥꯈ꯭ꯔꯦ꯫ ꯑꯗꯣ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕꯤꯗꯨꯁꯨ ꯌꯥꯝꯅ ꯉꯥꯡꯏ꯫ ꯅꯠꯇꯦ, ꯃꯥꯁꯤꯕꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯏꯄꯨ ꯃꯥꯏꯕꯗ ꯑꯃꯨꯛꯇꯪ ꯅꯤꯡꯊꯤꯖꯅ ꯍꯪꯁꯤꯕ꯫ ꯏꯆꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯂꯩꯃ, ꯅꯪꯕꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯉꯥꯏꯈꯣꯅꯦ ꯑꯃꯨꯛꯇ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯅꯥꯏ ꯅꯨꯄꯤ ꯊꯥꯎ ꯀꯩꯊꯦꯜꯗ ꯍꯧꯖꯤꯛꯃꯛ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯨ ꯆꯠ꯫ ꯏꯆꯥꯅ ꯍꯔꯥꯎꯅ ꯆꯥꯏ ꯍꯥꯏꯔꯤꯕꯗꯣ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯀꯩꯗꯧꯕꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯊꯥꯗꯨꯅ ꯈꯨꯗꯛꯇ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯨꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯒꯤꯗꯃꯛ ꯁꯣꯝꯗ ꯂꯩꯃꯉꯥꯟꯕꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯊꯖꯩ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯅꯤꯡꯊꯤꯖꯅ ꯏꯪ ꯇꯞꯅ ꯁꯥꯒꯗꯕ ꯑꯉꯥꯡ ꯃꯆꯥꯒ ꯑꯣꯏꯔꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯈꯟꯖꯩ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯦꯗ꯫ ꯑꯩꯅ ꯍꯪꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯑꯣ, ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯆꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯍꯔꯥꯎꯔꯤꯉꯩ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯊꯦꯝꯃꯒ ꯍꯪꯉꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯗꯒꯤ ꯍꯔꯥꯎ ꯀꯕꯣꯛ ꯆꯥꯔꯤꯕꯤ ꯂꯩꯔꯤꯛ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯉꯥꯟꯕꯤꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯀꯗꯕꯅꯣ ꯒ꯭ꯌꯥꯟꯕꯨ ꯇꯥꯗ꯭ꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯄꯤꯕ ꯀꯕꯣꯛꯇꯣ ꯍꯔꯥꯎ ꯆꯥꯔꯤ꯫ ꯂꯩꯃꯉꯥꯟꯕꯤꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯨ ꯇꯞꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯁꯦ, ꯑꯣꯛꯇ꯭ꯔꯤꯈꯩ ꯆꯥꯎ, ꯃꯌꯥꯝ ꯂꯩꯕꯅꯤ, ꯍꯥꯎꯕ꯭ꯔꯣ? ꯂꯩꯔꯤꯛ ꯁꯅꯥ ꯂꯩꯃꯉꯥꯟꯕꯤꯅ ꯄꯤꯔꯤꯕꯗꯣ ꯂꯧꯗꯦ, ꯈꯨꯝꯁꯨ ꯈꯨꯝꯗꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯄꯤꯕꯗꯤ ꯍꯦꯛ ꯂꯧꯏ꯫ ꯂꯩꯃꯉꯥꯟꯕꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯅꯪꯅ ꯄꯤꯕ ꯆꯥꯅꯤꯡꯗꯦ, ꯌꯨꯝꯗ ꯊꯤꯟꯕꯤꯌꯣꯗꯤ ꯌꯥꯗꯦ꯫ ꯅꯪꯅ ꯄꯤꯕ ꯁꯨꯛꯆꯥ ꯆꯥꯔꯣꯏ, ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯩꯃꯉꯥꯟꯕꯤꯅ ꯍꯪꯂꯛꯏ, ꯏꯍꯦ, ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯒꯤ ꯌꯨꯝꯗ ꯊꯤꯜꯂꯒꯦꯕ꯫ ꯑꯩꯗꯤ ꯃꯐꯝꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯗꯥꯏꯋꯥꯏꯗꯅꯣ ꯅꯪꯒꯤ ꯌꯨꯝꯁꯤꯕꯣ? ꯏꯁ, ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯑꯒ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗ, ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯀꯌꯥꯝ ꯂꯥꯞꯄꯅꯣ ꯑꯩ ꯈꯪꯗꯦ꯫ ꯂꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯈꯤꯕ ꯀꯩꯊꯦꯜꯗꯣ ꯑꯗꯨꯐꯥꯎꯇꯪ ꯊꯤꯜꯂꯨ꯫ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗꯣ ꯌꯧꯔꯗꯤꯅꯦ, ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕꯗꯤ ꯏꯔꯥꯏ ꯂꯥꯏ, ꯃꯤ ꯗꯨꯏꯁꯜꯂꯒ ꯆꯠꯄꯤꯒꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯂꯝꯒ ꯂꯥꯞꯄꯦ ꯃꯥꯅ ꯈꯪꯖꯕꯤ ꯃꯑꯣꯡꯗꯅꯦ ꯍꯥꯏꯔꯛꯂꯤꯕꯁꯦ꯫ ꯃꯥꯅ ꯄꯥꯝꯖꯕ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯗꯣ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯃꯉꯥꯟꯕꯤꯗ ꯍꯪꯂꯛꯏ, ꯑꯁꯦꯡꯕꯒꯤ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯗꯣꯏꯔꯣ? ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯅꯣ? ꯍꯣꯔꯦꯟꯂꯣ? ꯍꯌꯦꯡꯂꯣ? ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯉꯦ꯫ ꯏꯃꯥꯗꯣ ꯌꯥꯝ ꯀꯞꯄꯝꯒꯅꯤ꯫ ꯇꯌꯥꯏꯁꯨ ꯎꯅꯤꯡꯉꯦ, ꯄꯥꯕꯁꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯈꯔ ꯈꯥꯛꯑꯒꯦ, ꯃꯣꯏꯒ ꯆꯥꯃꯤꯟꯅꯒꯦ꯫ ꯑꯩꯗꯤ ꯐꯅꯦꯛ ꯁꯦꯠꯂꯣꯏꯀꯣ, ꯈꯨꯗꯩ ꯁꯦꯠꯇꯣꯏꯅꯤ꯫ ꯁꯤꯗꯕꯨ ꯅꯣꯏꯅ ꯌꯥꯗꯕꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯕꯅꯤꯅ ꯅꯣꯏꯅ ꯍꯥꯏꯕꯁꯨ ꯈꯔ ꯏꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗꯗꯤꯅꯦ ꯈꯨꯗꯩ ꯑꯗꯨꯝ ꯁꯦꯠꯂꯤ꯫ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯃꯌꯥ ꯐꯥꯎꯕ ꯎꯪꯁꯤꯟꯒꯅꯤ ꯀꯥꯎꯏ꯫ ꯂꯩꯔꯤꯛ ꯁꯅꯥ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯂꯞꯅ, ꯏꯟꯗꯣꯝꯆꯥ, ꯆꯥꯛ ꯆꯖꯤꯛ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ? ꯈꯤꯇ ꯂꯧꯔꯨꯒꯦ, ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ, ꯂꯩꯌꯦ, ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯔꯣ? ꯄꯨꯔꯛꯀꯦ꯫ ꯏꯟꯁꯥꯡ ꯌꯥꯎꯔꯣꯏ ꯏꯟꯗꯣꯝꯆꯥ, ꯀꯕꯣꯛꯀ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯗꯣꯏꯅꯤ꯫ ꯂꯩꯃꯉꯥꯟꯕꯤꯅ, ꯏꯍꯦ, ꯑꯉꯥꯎꯕꯤ, ꯀꯕꯣꯛꯀ ꯆꯥꯛꯀ ꯀꯅꯥꯅ ꯇꯣꯠꯂꯒ ꯆꯥꯅꯒꯦ? ꯀꯕꯣꯛꯇꯣ ꯅꯕꯨꯛ ꯊꯟꯅꯅꯕ ꯆꯥꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯂꯩꯁꯤ꯫ ꯑꯉꯥꯎꯕꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏꯅ꯫ ꯀꯕꯣꯛꯇꯣ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯃꯨꯏꯌꯦ, ꯌꯥꯝ ꯍꯥꯎꯏ꯫ ꯀꯕꯣꯛꯁꯦ ꯈꯪꯉꯕ, ꯌꯥꯝ ꯄꯥꯝꯃꯨꯖꯥꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯌꯥꯝ ꯄꯥꯝꯃꯨꯖꯥꯅꯤ꯫ ꯂꯩꯃꯉꯥꯟꯕꯤꯅ ꯅꯣꯛꯂꯒ, ꯀꯅꯥꯅ ꯏꯆꯥꯕꯨ ꯂꯥꯏꯔꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯅꯣ? ꯏꯆꯥꯗꯤꯅꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯂꯩꯔꯤꯛ ꯁꯅꯥꯗꯣ ꯉꯥꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯑꯁ, ꯅꯪ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯊꯤꯟꯕꯤꯅꯤ ꯍꯥꯏꯗꯣ ꯀꯩ ꯅꯨꯃꯤꯠꯇꯅꯣꯕ? ꯍꯣꯔꯦꯟꯅꯦ ꯅꯪꯒꯤ ꯄꯥꯕꯗ ꯍꯪꯈꯤꯒꯦ, ꯑꯗꯨꯒ ꯁꯣꯏꯗꯅ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯛ ꯁꯅꯥ ꯑꯗꯣ꯫ ꯆꯥꯛ ꯆꯖꯤꯛ ꯑꯗꯨꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨꯒ ꯇꯣꯠꯂꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯀꯤꯠ ꯅꯝꯂꯒ ꯆꯥꯕꯗꯨ ꯃꯌꯥꯝꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯩꯃꯉꯥꯟꯕꯤꯅ ꯅꯤꯡꯊꯧꯗ ꯇꯞꯅ, ꯏꯅꯤꯡꯊꯧ, ꯋꯥꯁꯦ ꯌꯥꯝꯅ ꯂꯨꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯏꯄꯨ ꯃꯥꯏꯕꯗ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯨꯁꯤꯕ ꯍꯧꯖꯤꯛ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯤꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯅꯤꯡꯊꯧꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯀꯨꯞꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯖꯥꯏꯕꯦꯝꯃꯁꯤ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯃꯐꯝ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ꯫
ꯂꯩꯃꯉꯥꯟꯕꯤꯅ ꯄꯥꯈꯠꯅ "ꯏꯄꯨ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ." "ꯂꯩꯃ, ꯃꯖꯥ ꯏꯕꯦꯝꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯄꯛꯅꯗ꯭ꯔꯦ. ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ, ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯍꯟꯈꯤꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯒꯅꯤ. ꯍꯧꯖꯤꯛ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯎꯕꯗ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ. ꯑꯉꯥꯡꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯤ ꯂꯝꯉꯥꯟꯕꯤ ꯀꯧꯕꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯣꯛ ꯑꯣꯏꯅ ꯍꯜꯂꯛꯄꯅꯤ. ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏꯁꯦ ꯂꯝꯉꯥꯟꯕꯤꯒꯤꯅꯤ. ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯌꯨꯝ ꯅꯠꯇꯦ, ꯅꯈꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯔꯤꯕꯗꯣ. ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯂꯝꯉꯥꯟꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯖꯠ ꯂꯤꯆꯠ ꯉꯥꯛꯇꯅꯤ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯅꯤꯡꯊꯧ ꯍꯣꯏꯅ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯂꯝꯉꯥꯟꯕꯤꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯄꯨꯕꯤꯌꯨ. ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯗꯤ ꯄꯨꯟꯁꯤꯔꯔꯣꯏ. ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯒꯅꯤ." ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯂꯩꯃꯉꯥꯟꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ. "ꯂꯝꯉꯥꯟꯕꯤꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ. ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯩꯕꯨꯗꯤ ꯃꯁꯛ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯈꯤꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ. ꯃꯈꯣꯏꯅ ꯑꯩꯕꯨꯗꯤ ꯑꯃꯠꯇ ꯃꯁꯛ ꯈꯪꯕꯤꯔꯝꯗ꯭ꯔꯦ." ꯂꯩꯃꯉꯥꯟꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯃ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ. ꯁꯨꯝꯗꯧꯕꯅꯤ. ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯊꯨꯡꯒꯅꯤ. ꯇꯨꯡ ꯀꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯣꯏꯅꯕ ꯌꯥꯒꯅꯤ." ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤ. ꯑꯍꯤꯡ ꯑꯗꯨ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ. ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯍꯔꯥꯎꯖꯕ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕ, ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯇꯧꯔꯤꯕꯁꯦ. ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥ ꯅꯍꯥꯟꯈꯩ ꯌꯥꯍꯧꯕ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯉꯜꯂꯤ. ꯂꯩꯃꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ. "ꯑꯁꯦꯡꯕꯒꯤ ꯉꯁꯤ ꯆꯠꯇꯣꯏꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ?" "ꯍꯥ? ꯑꯁꯦꯡꯕꯒꯤ ꯆꯠꯇꯣꯏꯔꯕ?" ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯅ ꯍꯔꯥꯎꯖꯕ ꯌꯥꯝꯅ ꯇꯥꯡꯅ ꯎꯕ ꯐꯪꯖꯕꯅꯤ. ꯂꯩꯃꯉꯥꯟꯕꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ. ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯈꯨꯝꯂꯛꯏ, "ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯌꯨꯝꯗꯨꯗ ꯊꯤꯟꯒꯅꯤ." ꯋꯥꯁꯦ ꯇꯥꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ. ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯖꯩ. "ꯑꯌꯥ, ꯌꯥꯝ ꯍꯔꯥꯎꯋꯦ. ꯉꯟꯇꯥ ꯆꯠꯁꯤꯀꯣ? ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦꯕ. ꯀꯨꯏꯔꯦ ꯇꯌꯥꯏ ꯍꯣꯏꯒ ꯁꯥꯟꯅꯗꯕꯁꯨ. ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯗꯨꯝ ꯆꯠꯁꯤꯀꯣ? ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯈꯨꯗꯩꯗꯣ ꯑꯗꯨ ꯁꯦꯠꯇꯣꯏꯅꯤ. ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯣ ꯄꯤꯌꯨꯕ." "ꯑꯩ ꯏꯔꯨꯖꯊꯣꯛꯎꯔꯒꯦ." "ꯉꯔꯥꯡ ꯑꯩꯅ ꯊꯝꯈꯤꯕ ꯈꯕꯣꯛꯇꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩ ꯑꯗꯨ ꯄꯨꯕ ꯀꯥꯎꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯗꯨ ꯂꯩꯃꯉꯥꯟꯕꯤꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ. ꯍꯦꯛ ꯑꯄꯣꯛꯄꯤ ꯑꯩꯕꯨꯗꯤ ꯅꯣꯡꯃꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯦ. ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯇꯥꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕꯅꯣ. ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯏꯆꯥꯅ ꯍꯔꯥꯎꯕꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ? ꯐꯔꯦ, ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯁꯅꯨ. ꯑꯩ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯃ ꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤ ꯈꯔ ꯑꯃꯗꯤ ꯂꯩꯔꯤꯛ ꯁꯅꯥ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯝꯃꯤ. ꯁꯒꯣꯜꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯛ ꯁꯅꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯏ. ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ. "ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯈꯛꯇꯅꯤ ꯑꯩꯅ ꯂꯥꯛꯈꯤꯕꯗꯣ. ꯑꯗꯨꯅ ꯀꯥꯎꯔꯤꯅꯤ. ꯀꯕꯛ ꯀꯕꯛꯄꯨꯗꯤ ꯅꯤꯡꯁꯤꯡꯕ. ꯉꯁꯥꯏꯗꯒꯤ ꯂꯥꯛꯏꯁꯦ ꯁꯨꯡꯌꯧ ꯍꯦꯛ ꯌꯧꯗꯦ. ꯅꯣꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯄꯨꯔꯛꯏꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯌꯨꯝꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯌꯧꯗꯧꯕ? ꯋꯥꯠꯂꯤꯅꯤ. ꯑꯩꯈꯣꯏ ꯀꯩꯊꯦꯜꯗꯨꯁꯨ ꯌꯧꯗ꯭ꯔꯤ." ꯅꯤꯡꯊꯧ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯖꯩ. ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ? ꯑꯄꯤꯛꯄ ꯑꯉꯥꯡꯅ ꯋꯥ ꯑꯁꯤꯅ ꯉꯥꯡꯕ ꯋꯥꯍꯩ ꯈꯔꯗ ꯊꯥꯖꯗꯨꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯂꯥꯛꯂꯤꯕꯁꯤꯕꯨ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯉꯥꯡꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕ ꯉꯝꯗꯦ. ꯀꯔꯝꯅꯅꯤ ꯑꯩꯕꯨ? ꯂꯝꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯂꯤꯕꯤꯕ ꯅꯠꯇꯦ. ꯐꯔꯦ, ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯉꯥꯟꯕꯤꯕꯨ ꯂꯩꯃꯉꯥꯟꯕꯤ ꯍꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥ ꯍꯔꯥꯎꯕꯗ ꯊꯋꯥꯏ ꯊꯥꯒꯗꯧꯔꯦ. ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯗꯨꯗ ꯂꯝꯕꯤ ꯇꯥꯛꯂꯛꯏ. "ꯏꯄꯨ, ꯇꯨ ꯌꯦꯠꯂꯣꯝꯒꯤ ꯂꯝꯕꯤꯗꯣ
ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯣ ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯑꯁ ꯃꯤꯍꯨꯟ ꯆꯣꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗꯣꯔꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯅ ꯂꯝꯕꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯇꯨ ꯑꯥꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯁꯦ ꯑꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯪꯗꯣꯏꯅꯤ ꯑꯅꯤꯁꯨꯕ ꯀꯣꯟꯊꯣꯡꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯉꯥꯏꯈꯣꯀꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯈꯥꯝꯕꯤꯌꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯃ ꯉꯥꯟꯕꯤꯗꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄ ꯂꯦꯞꯇꯦ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ ꯀꯞꯄ ꯈꯥꯡꯕꯗ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯔꯕꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛ ꯁꯅꯥꯗꯨ ꯀꯧꯔꯛꯏ ꯍꯔꯥꯎꯅ ꯏꯕꯣꯛꯄꯥꯛ ꯑꯩ ꯂꯥꯛꯑꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨ ꯏꯉꯛ ꯉꯛꯅ ꯂꯩꯔꯝꯃꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯀꯧꯔꯤꯕꯁꯤ ꯈꯟꯗꯨꯅ ꯄꯟꯊꯕ ꯇꯧꯗꯅ ꯂꯩꯔꯤꯛ ꯁꯅꯥ ꯑꯅꯤꯁꯨꯕ ꯊꯣꯡꯒꯥꯜ ꯇꯝꯅ ꯍꯔꯥꯎꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯩꯃ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯏꯟꯅꯔꯛꯂꯦ ꯇꯣꯝꯕꯤ ꯃꯥꯡꯒꯣꯟꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯛꯏ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯕꯥꯕꯥ ꯇꯣꯝꯆꯧꯗꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯈꯨꯗꯩ ꯁꯦꯠꯄ ꯑꯉꯥꯡ ꯑꯃ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯔꯦ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯩꯔꯤꯛ ꯁꯅꯥꯅ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯇꯨꯅ ꯇꯣꯝꯕꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯏꯃꯥ ꯅꯣꯏꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯇꯣꯝꯕꯤ ꯂꯩꯔꯤꯛ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯅꯥꯅꯣꯅꯦ ꯏꯆꯥꯕꯣ ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯇꯣꯝꯆꯧꯁꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯂꯦ ꯂꯩꯔꯤꯛ ꯁꯅꯥꯅ ꯏꯃꯥ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯂꯝꯉꯥꯟꯕꯤꯅꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯏꯃꯥ ꯇꯌꯥꯏꯗꯤ ꯂꯩꯇ꯭ꯔꯣ ꯇꯥꯆꯧ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯑꯩ ꯃꯣꯏꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯇꯣꯝꯕꯤ ꯂꯩꯔꯤꯛ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯥꯗꯣ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯀꯔꯤ ꯅꯪꯕꯨ ꯏꯆꯥ ꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯏꯃꯥ ꯑꯩ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯅꯣꯏ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯕꯣ ꯕꯥꯕꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅꯁꯨ ꯈꯪꯂꯦ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯎꯕꯗ ꯋꯥꯔꯤ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯌꯥꯎ ꯊꯪꯅꯕ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯌꯥꯎ ꯂꯣꯏꯅ ꯁꯨꯅ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯇꯤꯜꯂꯔꯦ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯛ ꯁꯅꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯋꯥꯠꯇ ꯄꯥꯗꯕ ꯀꯣꯅꯨꯡꯗ ꯑꯁꯨꯝꯅ ꯅꯣꯡꯃꯇꯁꯨ ꯃꯍꯥꯛ ꯍꯔꯥꯎꯖꯈꯤꯗ꯭ꯔꯦ ꯂꯩꯔꯤꯛ ꯁꯅꯥ ꯍꯔꯥꯎꯅ ꯌꯥꯏ ꯇꯌꯥꯏ ꯇꯨ ꯑꯩꯅꯅꯦ ꯀꯕꯣꯛ ꯈꯣꯏꯗꯨ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯍꯣꯔꯦꯟ ꯆꯥꯛꯀ ꯊꯣꯠꯂꯒ ꯆꯥꯁꯤꯀꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯦ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯇꯣꯝꯕꯤ ꯂꯩꯔꯤꯛ ꯁꯅꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯁꯦꯠꯂꯛꯂꯤꯕ ꯈꯨꯗꯩ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒ ꯌꯥꯝꯅ ꯃꯥꯟꯅꯔꯨꯕ ꯑꯗꯨꯗ ꯂꯩꯔꯤꯛ ꯁꯅꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯈꯪꯉꯤ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯃꯁꯛ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯗꯩ ꯁꯦꯠꯄ ꯇꯣꯛꯇ꯭ꯔꯤꯗꯅ ꯃꯥꯅꯤ ꯏꯆꯥ ꯇꯣꯝꯕꯤꯅꯤ ꯅꯪ ꯏꯃꯥꯅ ꯃꯁꯛ ꯈꯪꯉꯤ ꯇꯌꯥꯏ ꯇꯨ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯃꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯌꯦꯠꯊꯪꯕ ꯈꯖꯥꯏꯗꯅꯦ ꯁꯝꯕ꯭ꯔꯨ ꯃꯆꯥ ꯑꯃ ꯊꯨꯡꯉꯗꯤ ꯌꯥꯝ ꯐꯖꯅꯤ ꯍꯥꯏꯕꯗꯣ ꯇꯨ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯕꯅꯤ ꯕꯥꯕꯥ ꯑꯩꯅ ꯄꯥꯕꯗ ꯐꯨꯝꯖꯤꯟꯍꯟꯈꯤꯕ ꯑꯩꯒꯤ ꯏꯇꯥꯂꯥꯏꯗꯤ ꯂꯨꯄꯥꯛꯇꯣ ꯂꯧꯊꯣꯛꯑꯁꯦ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯇꯣꯝꯆꯧ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯔꯤꯛ ꯁꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯍꯜꯂꯛꯑꯕꯣꯏꯔꯦꯀꯣ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯀꯔꯤꯕꯨ ꯍꯥꯏꯅꯔꯨꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯂꯦ ꯂꯩꯔꯤꯛ ꯁꯅꯥꯕꯨ ꯊꯅꯝꯂꯒ ꯍꯟꯕꯗ ꯇꯥꯔꯦ ꯆꯠꯂꯝꯗꯥꯏꯗ ꯂꯩꯃ ꯉꯥꯟꯕꯤꯅ ꯇꯣꯝꯕꯤꯗ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯕꯁꯨ ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯅꯈꯣꯏꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯤ ꯆꯨꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯄꯪꯂꯨꯕꯒꯤ ꯃꯍꯩꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯅꯔꯜ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ
ꯃꯁꯤꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯂꯩꯃ ꯉꯥꯟꯕꯤ ꯍꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫